Happy New Year hairon. Happy New Year 2021. Ngasi di New Year mi se nung sa da cha je na. Nung sa yai da ba kuire. Nga ngawbane. Da nga thongbane. Dagi hawai ja met pa kot na ba mi singju ma. Nung sa ito yai gan ge. Akhoi mari dang ne. Akhoi ma ne. Ai ne. Akhoi ba ne. Akhoi taton ala. Happy New Year. Khabai na amata pura pura ko. Ngasi se khoi kaka gi yum sangai ba ko khoi hasi chat toine ba ko adu khoi kaka di khoi ba gi manang nu pa ko loisan ba loi ba ko ado oren clips adum footage kha loba ya ba kha lor ke ko namba ya ba kha yeng adum ado oren aina khoi kakching masen ni na ko adum lon khoi ra ge a da di ko oren matek matek namba ya ba kha namba matam da ado ai tap na nga ke dum lo chan ma ngam na ba gi ko ai ngam da ba sing yawi tin ko aigi viewers da ai lon khoi ba do duga ai ngasi gi phijol utchage mayam sibudi ai camera hapagi aina sum hapsan bani ba ko ꯊꯣꯛꯈ꯭ꯔꯒꯦ ꯇꯣ ꯐꯅꯦꯛꯁꯦ ꯃꯆꯨ ꯐꯖꯩꯌꯦ ꯃꯌꯥꯝ ꯀꯩ ꯈꯜꯂꯤ ꯐꯅꯦꯛꯁꯦ ꯃꯄꯥꯟꯁꯦ ꯇꯣ ꯁꯨꯃꯥꯏꯅ ꯗꯥꯔꯛ ꯕ꯭ꯂꯨꯗ ꯍꯛꯑꯦ ꯐꯖꯩ ꯑꯣꯀꯦ ꯏꯅꯝꯃꯒ ꯏꯕꯥꯅꯤ ꯆꯠꯇꯣꯏꯅꯦ ꯑꯣꯀꯦ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯊꯦꯡꯇꯞꯇꯤ ꯇꯧꯔꯦ ꯑꯗꯣ ꯆꯠꯂꯒꯦ ꯃꯌꯥꯝ Ren Narasi. Bye. Aku ini ni sina. Sina main lupa. Aku mamo. Hai. Kita tu ikut jangan pi hai tu lah. Jangan pi ni, aku tu ciri masa. Okay. Yung ahanba si ulagke, torage. Pasay ko tal, kano si hisi tiles la marble lo. Pasay machusi. Marble male do mo matawe. Ano ko mal. To ahanba da Kasi the balcony macha picture balcony yam nungsi sida ka malay re sida ka maga chauba hausi ki ka duga siga phawnari ra Chị ure ko.
ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯂꯩꯔꯦ ꯃꯥꯒꯤ ꯌꯨꯝꯅꯦ ꯉꯁꯤ ꯁꯪꯒꯥꯔꯤꯁꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯌꯨꯝ ꯁꯪꯒꯥꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯁꯪꯒꯥꯕꯁꯤ ꯅꯍꯥꯟꯗꯩ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠꯇꯨ ꯉꯁꯤ ꯂꯥꯛꯑꯕꯅꯤꯅ ꯈꯔ ꯋꯥꯕ ꯐꯗꯧ ꯃꯥꯜꯂꯦ ꯎꯟꯅ ꯌꯦꯡ ꯂꯩ ꯑꯕꯨꯡꯉꯣ ꯍꯥꯏ ꯍꯥꯏꯌꯣ ꯆꯆꯥꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯏ ꯍꯥꯏꯌꯣ ꯃꯌꯥꯝꯗ Hãy ꯃꯌꯥꯝ cho cha hãy kailan kolak udah yang pin juga hello ꯑꯩ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯍꯜꯂꯛꯀꯥꯟꯗ ꯕꯖꯥꯔ ꯆꯪꯉꯛꯑꯦꯕꯀꯣ ꯁꯤ ꯀ꯭ꯂꯤꯞꯁꯤꯅꯦ ꯑꯗꯒꯤ ꯀꯥꯖꯜꯒ ꯂꯩꯇꯕ ꯑꯩꯈꯣꯏ ꯏꯅꯝꯃꯗꯣ ꯂꯨꯍꯣꯡꯕ ꯆꯠꯀꯗꯕꯀꯣ ꯑꯩꯅ ꯀꯦꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯀꯥꯖꯜ ꯑꯃ ꯂꯧꯔꯛꯑꯦ ꯑꯩꯗꯤ ꯀꯥꯖꯜ ꯁꯨꯡ ꯁꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯀꯦꯕꯗꯗꯤ ꯑꯗꯣ ꯂꯨꯍꯣꯡꯕꯒꯨꯝꯕ ꯅꯨꯃꯤꯠꯇꯗꯤꯀꯣ ꯁꯪꯗꯦ ꯑꯗꯨꯒ ꯁꯤ ꯀ꯭ꯂꯤꯞꯁꯤꯒ ꯂꯧꯔꯛꯑꯦꯕꯀꯣ ꯐꯖꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯀ꯭ꯌꯨꯠ ꯑꯣꯏꯌꯦ ꯄꯔꯄꯜ ꯑꯣꯏꯔꯒ ꯐꯖꯕ ꯌꯦꯡꯉꯨꯀꯣ ꯐꯖꯗꯕ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗꯤ ꯁꯨꯃꯥꯏꯅ ꯁꯥꯏꯗꯇ ꯁꯨꯃꯥꯏꯅ ꯐꯥꯒꯗꯕꯅꯦꯕ ꯁꯤꯁꯦ ꯎꯕ꯭ꯔꯥ ꯑꯅꯤ ꯂꯧꯔꯛꯑꯦ ꯑꯃꯁꯦ ꯗꯤꯖꯥꯏꯟ ꯈꯤꯇꯪ ꯈꯦꯠꯅꯩꯌꯦ ꯑꯗꯨꯒ ꯀ꯭ꯂꯤꯞ ꯃꯆꯥꯁꯤꯒ ꯑꯗꯨꯒ ꯁꯤ ꯈꯨꯗꯣꯞꯁꯤꯒ ꯑꯁꯦꯡꯕ ꯌꯥꯝ ꯃꯥꯟꯗ꯭ꯔꯥ ꯐꯖꯩ ꯑꯩꯉꯣꯟꯗꯗꯤ ꯐꯖꯗꯦꯕꯀꯣ ꯆꯥꯎꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯅꯥꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯅꯨꯡꯁꯤꯌꯦ ꯁꯤꯃꯒ ꯑꯩꯈꯣꯏ ꯏꯅꯝꯃ ꯀꯦꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯏꯅꯝꯃ ꯎꯠꯂꯣ ꯍꯦꯛ ꯍꯥꯏꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯏꯅꯝꯃꯅ ꯄꯔꯃꯤꯁꯟ ꯄꯤꯔꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯗꯤ ꯄꯤꯔꯦꯕ ꯃꯥꯏ ꯄꯔꯃꯤꯁꯟꯁꯦ ꯉꯥꯏꯍꯥꯛꯇꯪ ꯀꯨꯏꯗꯅ 2-3 ꯁꯦꯀꯦꯟ ꯈꯛꯇꯪ ꯊꯨꯅ ꯎꯠꯂꯣꯏꯌꯦ ꯎꯠꯂꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯀꯦꯕꯅꯦ ꯉꯁꯤ ꯏꯅꯝꯃꯁꯦꯀꯣ ꯃꯅꯤꯡꯗꯩ ꯍꯧꯔꯛꯑꯒꯦ ꯇꯣ ꯃꯅꯤꯡꯒꯤ ꯁꯝꯁꯦ ꯁꯤꯕꯨꯗꯤ ꯏꯅꯝꯃꯅ ꯇꯧꯖꯕꯅꯦ ꯁꯤꯁꯨ ꯃꯥꯅ ꯇꯧꯖꯕꯅꯦ ꯂꯣꯏꯅꯃꯛ ꯃꯥꯏ ꯈꯛꯇꯪꯅꯦ ꯑꯩꯅ ꯇꯧꯕ ꯇꯣ ꯍꯜꯂꯣ Hello, bên đó năm mươi chặt sao ꯆꯠꯇꯣꯏ ꯇꯧꯔꯤ Ồ, chặt đi bà. Ồ, anh đi ra đi. ꯍꯣꯏ ꯊꯝꯃꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯃꯥꯏ ꯃꯃꯥꯡꯒꯤ ꯑꯣꯀꯦ ꯍꯧꯖꯤꯛꯀꯤ ꯃꯥꯡꯒꯤ ꯁꯝꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯇꯧꯕꯤꯕ ꯑꯗꯨ ꯃꯦꯀꯞꯀ ꯃꯅꯤꯡꯒꯤ ꯃꯈꯩ ꯃꯥꯅ ꯉꯥꯛꯇ ꯑꯗꯨꯒ ꯃꯦꯀꯞꯇꯣ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯅ ꯇꯧꯋꯦꯕꯀꯣ ꯍꯦꯚꯤ ꯇꯧꯕꯗꯣ ꯄꯥꯝꯗꯕꯒꯤ ꯑꯗꯣ ꯄꯥꯗꯨ ꯈꯇꯪ ꯍꯥꯞꯇ꯭ꯔꯦꯕ ꯄꯥ ꯍꯥꯞꯅꯕ ꯍꯣꯠꯅꯕꯗ ꯍꯩꯇ꯭ꯔꯕ ꯂꯥꯁꯇ ꯇ꯭ꯔꯥꯏꯗꯤ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯇꯣꯛꯑꯦ